Smartphone sizinaduna COVID test tawbada thuna khangba ngamle. Smartphone gi camera sizinaba CRISPR da base tawba COVID-19 na de khangdoknaba test gi anouba technology ama scientist singna puthokre. Masina minute kuntha gi manungda yamna chumba result piba ngami hairi. Journal Cell da phongkhiba research adugi matungina anouba test asina yamna chumna negative natraga positive result piba danatana sample amada virus kaya yamna yawi haibadu su khangba ngami hairi. ngasi phawgi oinadi CRISPR haibadi clustered regulatory interspace short palindromic repeats haribasina diagnostics punamak viral RNA adu DNA da onthokpa amasung yamkhathanba darkar tari masi matam changba amasung aruba amani masiga manada bamongda anouba technology asidi DNA onthokpa amasung yamkhathanbagi khongthang kalaga CRISPR na viral RNA adu hakthengna khangdokpani haina researchers singna haiki CRISPR da yumpham oiba test asina yamna thuna amasung chumna result piba ngamba asigidamak aikhoina yamna haraubu poi haina United States ki Gladstone Institute da senior investigator oiriba Jennifer Dudana na phongdokhi Dudana asi CRISPR case genome editing gidamak sehi sigi Nobel Chemistry Prize winner oiki anouba test asida 13 case protein adu reporter molecule amaga punsin bani amasung kakthatpa matamda fluorescent oi aduga patient adugi manatondagi lowba swab ka yansinabani masigi sample asi smartphone amada samjinba device amada thambani karigumba COVID-19 thokhaliba SARS-CoV-2 virus ki RNA yauramba tarbadi activate tawraktuna reporter molecule adu kakthalakani masi kakpa matamda fluorescent mangal thadorakani haina researchers sing haiki microscope ki mathau tawkiba smartphone gi camera na fluorescent adu khangdok pangamgani aduga patient gi swab aduda virus yawi haina report tawbu ngamgani hairi virus khare yamna yawba sample dadi minute manga gi manungda positive oi haiba khangdok pangami aduga virus yamna yawdaba singdadi minute 13 rom changi hairi aduga top paomna IOCL na still locking mahud locking na singa dawri Indian Oil Corporation Limited IOCL na masagi gari da petrol amasung diesel thau haliba leibak asigi citizen singda quality amasung quantity sapsa na thau halana balokhalak pathabak singi manungda hana oil tanker singda sijinaramba still locking system adugi mahutta locking na mahut singa dawri Delhi yauna leibak sigi metropolitan city kharada anouba makhalgi locking system asi chanaba hokre awang nongpoki oina numit kharani gi mamangda Guwahati da leiba IOCL gi bedkuchi terminal da chanaba hokre Manipur da su yama thuna chanaba hawragani Indian Oil Corporation Limited IOCL dagi phangba official oiba pawgi likhun singna phongdorokpagi matungina Assam da leiriba loading point sing maruoina Guwahati da leiriba bedkuchi terminal dagi Imphal gi malom da leiriba high tech oil depot phawbuda thau purakliba oil tanker sing amadi Imphal gi malom da leiriba high tech oil depot dagi retail outlet haibadi petrol pump singda thau thariba oil tanker singda show machai amana show loan ba amadi show hangba yahanba makhalgi still lock system asi locking system asina mahut silagari locking system asigi technical oiba waphamgi matangda phongdoloduna official oiba pawgi likhun sing asina makhata na hai locking system asina akaknaba detected point singda locking amasung unlocking tawba yahangani atai mafam amata locking amasung unlocking tawba yaroi dedicated point sing hairagadi loading point oiriba depot unloading point oiriba depot RO singda supply pinaba loading tawriba depot amasung RO singni amukpu lock tawkhrabadi authorize tawraba mi amagi register tawraba mobile number aduna one time password OTP ama lakani OTP adugi matengna unlock tawba yagani register tawraba mi dugi mobile number aduda lakadoriba OTP adu yamna dynamic oiba makhalgi OTP ni maramasina amuk sizinaraba OTP adu makhata na sizinadringeda atopana khangkhrabadi khudakta hangdokpa yai IOCL gi anouba locking system asidadi kana gumba matana karisu tawba ngamlaroi haiba wafam official oiba pawgi likhun sing asina makhata na phongdoroli hanatagi shomasai amagi matengna so loan ba amadi hangba yaba makhalgi still locking system adudi asaba shomasai amana irai laina hangba ngami adugumba makhalgi shomasai adu Manipur da su saba ngami haibagi wafam sulai duplicate shomasai charga solon ba amadi hangba ngambana lamthung pham yodringai marakta thau khaidok khaijin tawba quality quantity sudabagi thabak chahi kyagi mamangdagi thingba ngamdana satharakli asigumba miyamgi mayokta ain kaiba thabak tawriba singdagi ngakthoknaba IOCL na anouba locking system locking asi puthorokpani
Laibak asigi oina Thao gi kaithelda IOCL gi marketing system na miyamda khwaidagi phaba Thao phanganduna amadi phanganpham thokpa quantity adu phanganduna IOCL gi marketing policy haina hayanaba honari haiba wafamsu official oiba pawgili khunsinga sina makha tana phongdorli panba yabadi Manipur Mizoram amasung Nagaland gi maru oiba loading point oriba Guwahati da leiba IOCL gi Bedcruise terminal dagi Thao purga lakpa tanker singi marakta Assam gi khatkhati da leiba oli tanker maya gi park tawpham oriba parking da Thao khaido khajin tawbadagi maihau langpok yamna chauna hek thokpagi wafam leiribani masidana tana Thao halubada phalamdabadagi Manipur Legislative Assembly gi speaker na che thaduna Union Petroleum Minister phawwa yonaba leikhrabani aduga top paw mana healthcare worker lising nipu henbada covid ki vaccine kapkani state asigi oina covid-19 thengnabada frontline warrior oina government amasung private hospital singda mathau toriba healthcare worker lising nipu henbada laisat asigi vaccine hana kapthoknabagi thabak lokhatkre Health Department ki makok thongbo official amana phongdorapgi matungina center government hairakpadagi laisat asibu thengnanaba mangjil thariba health worker singi district khudingmaki oina list semdun leire hairi laisat asigi ahan bagi vaccine kapkadaba sing asigi manungda Angalwadi worker sing loinana police personnel sing asisu yaugani haina official sing aduna paladuna frontline da thabak toriba police amadi Angalwadi worker singisu list semli hairi laisat asigi vaccine kapthoka doriba sigi matam center government lauthokpa leitribana hojikmakidi vaccine kapa hogadabagi matam leptrisu hairi saliba tha sigi manungda laisat asigi positive oibagi chang asi yamne hengelakani haina panaba ka loinana rims amasung jenims ta phamung masing hengatnaba government na thaurang toribani State asigi oina laisat asina maram oiraga ngarang phawda mioi sahum ga sukna mapan sikhibaga loinana laisat asigi positive oibagi masing lising kuntaru ka sukna hundra hundoi sukhrabani Jiribam Senapati amasung Federal da laisat asina maram oiraga hojik phawda mioi amata sianba leitri laisat asina maram oiraga khwaidagi mi yamna sikhiba si Imphal West district na oiri district asida mioi chama kasung nipan sikhre hairi laisat asina maram oiraga mioi humphamapan sikhiba Imphal East na anisuba aduga Thawbal na mioi nipunipan sianduna ahumsubada loinana mioi kunmapan sikhiba Churachandpur na mari suba district sing oiri laisat asina maram oiraga Bishnupur da mioi kun Kangpokpi da Taranithoi Chandel da Taret Tamenglong da manga Kakching da mari Tenglopal da ahum Ukhrul da ani aduga Kamjong amasung None da mioi amamam sikre hairi aduga toppa paw mana oza sing amadi mahiroi singi kholau ta tana tumina leisinba laibak thibani oza sing amadi mahiroi singi kholau ta tana Manipur lenga tumina na menchinduna tasin usina tana leisiliba si laibak thibani haina Democratic Students Alliance of Manipur deshamna cherol amada phongdorli Serol Cinema Kataraduna, Manipur de Leriba Diploma in Elementary Education Tampam Oriba District Institute for Education and Training, Haibadi, Diet Sing Asi, Awat Apamadi, say Navakiana, Kang Hong Sahenba Pibam Amadale Henduna, Quality Labor Ozakia Puthopang Handaba Pibam Amadale, Haina, how Kiba December Anida Desam Pongo Kiba Lakrabani. Died Imphal East, Kaikolda, Principal in charge Hapada, Seniority List, to Irakpadagi, Ozasing Yaning the Boa from Kia Pongdolabasu, Government and a sea power to Minale Silibasi, Desam Nangapopo E. High. Desangi Apamadi died collacing Asida, regular principal sing Lehenbani. Adubu regular principal Amalactringeda, Pugadoriba in charge sing asi, Kanbada, Senior Oibamatic Chaba Mio Kia, Hundoklam Laga, Seniority List to Gaiduna, Yankei Shubam from the Labamio and Makalakba Hipsi, Kanamatana Yapam Tokte. Loinana, Senior Oibo Ozasingbu Ikaiba Pibani Hana, Desam Lawi. Ozasingi Marakta, Watchet Wanom Tauduna, in charge principal Oinavaki Sanavi Amasu, government Sagat Piganu. In charge Kanba Matamda, seniority list to Gai Biganu, Loinana, regular principal sing Atuba the Kanbu Haina appeal Tokiba Lakre. Adubalaibak Tiba Dingasi Pauba Manipur Langana, say Navakia sing a sea Lotion Bagi Mohota, Tasin Usinadana Labagi Tong, Deshamna, Haksina Lowi. Maramaduna say Nabasi at home Matam the Lotion of Marilena authority sing Amadi Langang Honabi. Kariguma Makatana to Mina Leshilavadi, Palm Daba Todokia, Toklaloy, Hining I Late, High. Amaromda hojik tamai gi diet center asigi principal gi pham hangliba sisu athu matamda mention view haina desamna makha tarapaga loinana lenga ki diet center singi principal asi regular principal oina yariba makhi hapiu tangai phadana in charge principal hapa tarabasu matik chaba seniority list ki matungina hapiu haina desamna roibada thamlakli aroibada Paobilai news reader gi video bu yengbiriba khuding ma puthagat cheri